ꯇꯣꯝꯆꯥ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯄꯪꯕꯒꯤ ꯃꯇꯤꯛ ꯃꯤ ꯈꯨꯗꯤꯡꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯤꯕꯨ ꯊꯦꯝꯂꯒ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯏꯕꯣꯆꯧꯕꯅ ꯇꯣꯝꯆꯥꯕꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯏꯕꯣꯆꯧꯕ: ꯍꯩ ꯇꯣꯝꯆꯥ, ꯀꯥꯏ ꯆꯠꯇꯣꯏꯅꯣꯅꯦ ꯅꯪꯕꯣ? ꯇꯣꯝꯆꯥ: ꯀꯀꯥ, ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ, ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯏꯕꯣꯆꯧꯕꯅ: ꯑꯗꯨꯗꯤ ꯀꯀꯥꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤꯗꯅ꯫ ꯇꯣꯝꯆꯥ: ꯍꯣꯏ ꯌꯥꯏꯌꯦ ꯀꯀꯥ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯕꯣꯆꯧꯕꯅ ꯇꯣꯝꯆꯥꯕꯨ ꯄꯨꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ: ꯀꯀꯥ, ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯔꯒ ꯂꯧꯕꯨꯛꯇ ꯄꯨꯔꯛꯏꯁꯤ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩ ꯇꯜꯂꯦ, ꯑꯩ ꯆꯠꯂꯒꯦ ꯀꯀꯥ꯫ ꯇꯣꯝꯆꯥꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯏꯕꯣꯆꯧꯕꯅ: ꯉꯥꯏꯈꯣꯅꯦꯍꯦ, ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯂꯧꯔꯥꯡ ꯌꯥꯟꯃꯤꯟꯅꯈꯤꯁꯤ, ꯑꯗꯨꯒꯅꯦ ꯀꯀꯥꯒ ꯆꯠꯁꯦꯕ꯫ ꯇꯣꯝꯆꯥ: ꯑꯁꯦꯡꯕꯒꯤꯔꯣ ꯀꯀꯥ? ꯏꯕꯣꯆꯧꯕꯅ: ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯥꯕꯨ ꯊꯦꯝꯗꯨꯅ ꯂꯧꯔꯥꯡ ꯁꯨꯍꯜꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯃꯇꯣꯝꯇ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯆꯥꯅ ꯃꯥꯒꯤ ꯏꯕꯣꯆꯧꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯃꯊꯪꯗꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯥ, ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯩꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯇꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯍꯜ: ꯇꯣꯝꯆꯥ, ꯍꯣ ꯇꯣꯝꯆꯥ, ꯇꯣꯝꯆꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯏꯃꯨꯡꯗꯒꯤ ꯇꯣꯝꯆꯥꯅ: ꯍꯣ ꯀꯅꯥꯅꯣ? ꯑꯍꯜ: ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯆꯥ ꯊꯣꯛꯂꯛꯇꯨꯅ: ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨ? ꯑꯍꯜ ꯑꯗꯨꯅ: ꯅꯪꯕꯨ ꯊꯕꯛ ꯑꯇꯣꯞꯄꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯗꯤ ꯄꯨꯄꯨꯒ ꯆꯤꯡꯌꯥꯗ ꯁꯟ ꯁꯦꯠꯂꯨꯁꯤꯗꯅ꯫ ꯇꯣꯝꯆꯥꯅ: ꯍꯣꯏ ꯌꯥꯏꯌꯦ ꯄꯨꯄꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯥ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯌꯥꯗ ꯁꯟ ꯁꯦꯟꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯄꯪꯕ ꯇꯣꯝꯆꯥꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯕꯤꯔꯤ꯫ ꯌꯨꯝꯒꯤ ꯊꯕꯛꯇꯒꯤ ꯍꯧꯔꯒ ꯑꯋꯥꯕ ꯊꯕꯛ ꯐꯥꯎꯕ ꯇꯣꯝꯆꯥꯅ ꯑꯌꯥꯝꯕ ꯁꯨꯔꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯊꯣꯛꯄ ꯑꯃꯅ ꯇꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯕꯨꯡꯉꯣ ꯇꯣꯝꯆꯥ, ꯏꯅꯦꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯈꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯈꯤꯔꯝꯃꯤꯅꯦ, ꯅꯪ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨꯗꯅ꯫ ꯇꯣꯝꯆꯥꯅ: ꯍꯣꯏ ꯏꯅꯦ, ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯈꯥꯏꯕꯤꯔꯝꯂꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯡ ꯑꯗꯨ ꯈꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯐꯥꯎ ꯇꯣꯝꯆꯥꯕꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯆꯥ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯃꯁꯥꯅ ꯃꯁꯥꯗ ꯆꯩꯖꯔꯛꯏ꯫ ꯍꯦ ꯇꯣꯝꯆꯥ, ꯅꯪꯅ ꯑꯁꯨꯛ ꯄꯪꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯃꯤꯅ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯣ? ꯃꯁꯤꯗꯒꯤ ꯇꯣꯝꯆꯥ ꯃꯤꯒꯤ ꯊꯕꯛ ꯁꯨꯈꯤꯗ꯭ꯔꯦ꯫